ꯑꯩꯈꯣꯏꯒꯤ ꯇꯌꯥꯔꯁꯦ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯗ ꯁꯤꯡ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯗꯩꯗꯤ ꯂꯣꯝꯕꯁꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯁꯤꯡꯁꯨ ꯈꯔ ꯆꯤꯛꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝꯁꯨ ꯌꯥꯎꯔꯦ ꯑꯁꯤꯁꯦ ꯌꯣꯡꯆꯥꯛꯁꯦ ꯂꯧꯕ ꯂꯣꯏꯔꯦꯕꯀꯣ ꯁꯤꯒ ꯃꯣꯔꯣꯛꯀ ꯃꯦꯠꯂꯅꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛꯇꯣ ꯃꯣꯔꯣꯛ ꯃꯦꯠꯄ ꯉꯥꯟꯈꯤꯕꯗꯣ ꯃꯌꯥꯝ ꯃꯐꯝꯗ ꯆꯥꯃꯤꯠꯇꯤꯅ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃꯁꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯤꯀꯣ ꯍꯪꯒꯥꯝ ꯀꯥꯡꯁꯣꯏ ꯍꯥꯏꯇꯥꯔꯦ ꯍꯪꯒꯥꯝ ꯀꯥꯡꯁꯣꯏꯁꯤꯒ ꯂꯩꯔꯦ ꯑꯗꯒꯤ ꯉꯥ ꯉꯧꯕꯁꯨ ꯈꯔ ꯂꯧꯔꯦꯀꯣ ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯃꯦꯠꯄꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯂꯦꯇꯨꯁꯁꯦ ꯉꯁꯤ ꯆꯠꯄꯗꯅꯦ ꯐꯪꯉꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯉꯁꯤ ꯂꯧꯔꯛꯑꯒ ꯆꯥꯔꯒꯦꯅ ꯑꯗꯣ ꯃꯨꯛꯕꯥꯡꯁꯨ ꯇꯧꯔꯒꯦꯅ ꯑꯗꯨꯝ ꯑꯩꯅ ꯂꯧꯔꯛꯑꯦ ꯁꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯂꯥꯏꯒꯤ ꯈꯔ ꯀꯠꯆꯈꯤꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯦ ꯁꯤꯝꯄꯜ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯨꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯝꯄꯜ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯣ ꯁꯤ ꯄꯨꯝꯅꯃꯛ ꯂꯥꯏꯒꯤ ꯈꯤꯇꯪ ꯀꯠꯂꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯔꯨꯝ ꯑꯝꯗ ꯆꯥꯔꯦ ꯀꯩꯅꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯥꯔꯗꯤ ꯍꯦꯛꯇ ꯆꯩꯔꯛꯑꯦꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯛ ꯆꯥꯕꯗ ꯆꯕꯦꯡ ꯉꯥꯡꯕ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯌꯥꯗꯦꯕ ꯀꯔꯤ ꯆꯥꯒꯦ ꯉꯥꯡꯉꯤꯅꯣ ꯆꯕꯦꯡ ꯀꯩꯗꯧꯕꯩ ꯉꯥꯡꯉꯤꯅꯣ ꯍꯥꯏꯅ ꯁꯥꯎꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯔꯨꯝ ꯑꯝꯗ ꯆꯥꯔꯦ ꯃꯥꯅ ꯑꯇꯣꯞꯄ ꯔꯨꯝ ꯑꯝꯗ ꯆꯥꯍꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯀꯣ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯅꯥꯇꯣꯟ ꯍꯧꯔꯛꯄ꯭ꯔꯥ ꯅꯣꯏ ꯆꯥꯕꯗ ꯍꯪꯒꯥꯝ ꯊꯣꯡꯕ ꯍꯥꯎꯔꯦ ꯏꯆꯥꯅꯨꯄꯥꯅ ꯍꯥꯎꯔꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯃꯇꯪꯗꯤ ꯇꯦꯁ ꯇꯧꯃꯤꯟꯅꯔꯁꯤ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏꯁꯦ ꯉꯥ ꯑꯆꯧꯕꯁꯨ ꯀꯌꯥ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯉꯥ ꯃꯆꯥ ꯉꯥꯛꯇ ꯆꯥꯔꯣꯏꯅ ꯑꯗꯨꯒꯤ ꯃꯆꯥ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯃꯆꯥꯅ ꯑꯗꯨꯝ ꯁꯝꯖꯜꯂꯦ ꯑꯗꯨ ꯃꯌꯥꯝꯁꯦ ꯂꯦꯇꯨꯁꯁꯦ ꯁꯤꯅꯤ ꯆꯥꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯆꯥꯕ ꯍꯧꯔꯒꯦ ꯍꯪꯒꯥꯝꯅꯤ ꯍꯥꯎꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯃꯊꯦꯜꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯗ꯭ꯔꯥ ꯌꯥꯝꯅꯒ ꯌꯦꯡꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯁꯤꯁꯨ ꯈꯔꯒ ꯚꯤꯌꯨ ꯀꯥꯗꯕꯒ ꯇꯜꯂꯦ ꯚꯤꯗꯤꯑꯣꯒ ꯅꯝꯒꯗꯅ ꯅꯝꯃꯝꯗꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯣꯏꯁꯤꯔꯥ ꯚ꯭ꯌꯨ ꯀꯥꯗꯕꯒꯤ ꯇꯟꯗꯅꯅꯦ ꯚ꯭ꯌꯨ ꯀꯥꯔꯗꯤ ꯑꯗꯨꯝ ꯊꯥꯅꯤꯡꯉꯦꯕ ꯑꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇꯅ ꯇꯧꯔꯤꯔꯥ ꯀꯩꯗꯧꯔꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯚ꯭ꯌꯨꯁꯨ ꯑꯃꯐꯥꯎ ꯀꯥꯗꯦ ꯀꯥꯗ꯭ꯔꯁꯨ ꯀꯥꯗꯅ ꯑꯗꯨꯝ ꯊꯥꯒꯠꯂꯤꯅꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯦ ꯑꯗꯨꯗꯤꯀꯣ ꯍꯥꯎꯋꯤ ꯃꯌꯥꯝ ꯍꯥꯎꯋꯤ ꯑꯗꯨ ꯁꯤꯃꯨꯛ ꯆꯥꯔꯒꯦꯀꯣ ꯍꯥꯎꯔꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯝꯃꯦ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯉꯥ ꯑꯆꯧꯕꯅꯒ ꯆꯪꯉꯣꯏꯌꯦ ꯍꯥꯎꯋꯦ ꯌꯥꯝꯅ hầu này cái chắc chắn thì chỉ qua chỉ cần nắm được liền ạ đúng không tôi chào con nhân đẹp mà hốt hốt một số thải mới bị hóng một chút này hả xem hồi mấy ngày cái hồi thì mấy anh cứ làm hỏi em làm cái thay bỏ hầu luôn hả nó hạt hạt tàu này nó tân đẹp đấy mà thêm thì em chẳng để nữa
Aku mana hak? Tapi dah cerita dah jual dah semain tu kan? Ni dah sangat tak boleh. Mana dia? Eh, mana? Kamu kena sama sulai kau, mau tu ya, okay. Chúng ta máy lâu rồi ăn một cái miếng hao nữa này. Hao đấy, mấy trà đấy, em biết sao thế? Mau mình phải làm hả? Mình ta mình phải à. Anh làm như mà hi như này nè, chúng bạn thấy trên đây cái rồi, làm rồi á. Anh ạ, hàng gắng ra thùng em hỏi. Đấy, em biết về em hỏi. Đó là hảo đây. Đây tôi xử lý ra thôi à.
ฮะเอาไว้ไม่เอาห้าไม่ทุกตัวเลยเอาละแม่เลยง่ายกับทั้งเรื่องมันง่ายเลยด้วยงามใจอย่างเงี้ยอันนี้เรียกกันหน่อยโมโรแต่แบบสบายใจเดียวไม่เป็นไรหรอกitu maya may video siya mo bang siya matang dito lang siya lagi hado maya no sige na like comment to video mo to kanungai daga na share so dum nam chen video uda maya hana de yeng bai chini na hoji yeng bai chini na anu bai yeng bai chini na pun ama thank you hai jari hado di maya matang asida isu le sin jara ge matang gi next kano da mu un yeng thengna rasi video da mu una rasi maya pun ama ado ding asigi oina di bye bye do ai mu bang se nungai nungai te maya so dum hai video o ai gi kano sida video maya matang asida i video se le sin jara ge bye bye